ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯃꯦꯗꯤꯇꯦꯁꯟ ꯑꯁꯤꯗ ꯑꯦꯛꯁꯟ ꯁꯔꯨꯛꯀꯨꯝꯅ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯇꯔꯥ ꯑꯃ ꯅꯣꯛꯆꯔꯤ ꯃꯤꯔꯨ ꯏꯁꯟꯕꯤꯌꯨ ꯁꯪꯁꯥꯔ ꯑꯁꯤ ꯁꯥꯡꯅ ꯍꯣꯟꯗꯣꯛꯍꯟꯕꯤꯈꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯣꯔꯁꯨ ꯇꯞꯅ ꯍꯣꯟꯗꯣꯛꯄꯤꯈꯣ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯁꯤ ꯌꯥꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯈꯣ ꯑꯃꯨꯛꯇꯪꯒ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯌꯨ ꯄꯨꯟꯁꯤ ꯍꯥꯞꯆꯟꯍꯟꯕꯤꯌꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯌꯨ ꯂꯨꯝꯃꯝꯃꯤꯕ ꯀꯌꯥ ꯑꯁꯤ ꯇꯞꯅ ꯇꯥꯍꯟꯕꯤꯈꯣ ꯑꯃꯨꯛꯇꯪꯒ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯣꯜ ꯁꯣꯔꯗꯨ ꯊꯤꯡꯖꯤꯟꯕꯤꯌꯨ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯈꯣ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯒ ꯇꯥꯏꯅꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯑꯣꯛꯅꯕ ꯉꯥꯛ ꯁꯦꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯣꯝꯒꯤ ꯂꯦꯡꯖꯨꯝ ꯊꯥꯗꯕꯤꯌꯨ ꯑꯗꯣꯝꯒꯤ ꯈꯗꯥꯡ ꯄꯦꯠꯊꯍꯟꯕꯤꯌꯨ ꯆꯤꯛꯁꯤꯟꯕꯤꯔꯨꯅꯨ ꯑꯗꯣꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯕꯤꯌꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯇꯞꯅ ꯃꯥꯡꯊꯔꯛꯀꯅꯤ ꯑꯗꯣꯝꯒꯤ ꯃꯤꯍꯨꯜꯒꯤ ꯇꯥꯟꯅꯗꯨꯅ ꯑꯗꯣꯝꯗ ꯄꯣꯊꯥꯍꯜꯂꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯗꯣꯝ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯟꯅꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯣꯝ ꯑꯣꯏꯗꯪ ꯑꯣꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯏꯃꯦꯖꯤꯟ ꯇꯧꯕꯤꯌꯨ ꯅꯤꯡꯕꯤꯌꯨ ꯃꯥꯡꯕꯤꯌꯨ ꯁꯅꯥꯒꯨꯝꯂꯕ ꯅꯨꯡꯁꯥꯒꯤ ꯃꯆꯨ ꯑꯁꯤꯒꯨꯝꯂꯕ ꯃꯉꯥꯜ ꯑꯃ ꯃꯨꯁꯤ ꯃꯨꯁꯤꯅ ꯉꯥꯜꯂꯤꯁꯦ ꯑꯗꯣꯝꯒꯤ ꯀꯣꯛ ꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯒꯤ ꯃꯔꯛꯇ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯉꯥꯜꯂꯛꯄꯒꯨꯝ ꯃꯁꯤꯒꯤ ꯃꯉꯥꯜꯁꯤꯁꯨ ꯇꯞꯅ ꯉꯥꯜꯂꯛꯂꯤ ꯁꯣꯔ ꯈꯨꯗꯤꯡ ꯃꯉꯥꯜ ꯑꯁꯤꯅ ꯀꯣꯛꯇꯒꯤ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯂꯤ ꯊꯦꯡꯂꯛꯂꯤ ꯑꯗꯣꯝꯒꯤ ꯀꯣꯛ ꯏꯁꯤꯡꯒꯨꯝꯅ ꯍꯩꯊꯔꯛꯂꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯅ ꯑꯗꯣꯝꯒꯤ ꯃꯥꯏꯗ ꯇꯞꯅ ꯂꯥꯛꯂꯤ ꯑꯗꯣꯝꯒꯤ ꯃꯤꯠꯇ ꯆꯥꯝꯊꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤ ꯑꯗꯣꯝ ꯎꯕ ꯌꯥꯕ ꯎꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯣꯝꯒꯤ ꯈꯅꯥꯎ ꯇꯝꯅ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯍꯩ ꯀꯌా ꯄꯦꯠꯊꯍꯜꯂꯤ ꯑꯗꯣꯝꯒꯤ ꯊꯕꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯀꯌꯥ ꯑꯃꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯔꯦ ꯃꯉꯥꯜ ꯑꯁꯤꯅ ꯆꯥꯝꯊꯣꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯉꯥꯜ ꯑꯁꯤꯒ ꯑꯗꯣꯝꯒꯤ ꯁꯣꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯂꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ ꯃꯉꯥꯜ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯔꯛꯂꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯈꯣ ꯑꯗꯣꯝꯗ ꯋꯥꯗꯨꯅ ꯉꯝꯁꯜꯂꯝꯕ ꯀꯌꯥꯗꯨ ꯃꯥꯡꯂꯛꯂꯤ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯣꯔ ꯑꯣꯏꯅ ꯃꯉꯥꯜ ꯑꯁꯤ ꯆꯠꯍꯟꯕꯤꯈꯣ ꯑꯗꯣꯝꯒꯤ ꯄꯨꯛ ꯇꯝꯅ ꯈ꯭ꯋꯥꯡ ꯇꯝꯅ ꯌꯥꯡꯂꯦꯟ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯅꯣꯡꯖꯨꯗ ꯄꯥꯝꯕꯤꯅ ꯃꯌꯣꯟ ꯆꯣꯡꯕꯒꯨꯝ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯁꯨ ꯀꯌꯥꯠ ꯈꯨꯗꯤꯡ ꯇꯥꯡ ꯈꯨꯗꯤꯡ ꯇꯦꯛꯈꯠꯂꯛꯂꯤ ꯃꯌꯣꯟ
चोंलक्ली वारंब कया नुंगाइरमदब कया टेंशन कया वामई ओइना उट ओंदना लैवाक तमना अथंतना केन करे हंदक्ति वाही खरा हाइमिनसी आई इसादा हलक्ले आई इसादा हलक्ले आई इशादा हलक्ले अमुक्तंगा श्वर सांगना सिंगसंबियु श्वर सांगना होंदोबिको खुसा तमना लेंबियु खोंगदोन तमना लेंबियु थागतजरी ngasi meditation asi tawibagidamagta isana isadasu thagatpiyu adugashu adomna karigumba ngasidaki hena wakalse fange nungaihange life oina guided meditation tawraga haiba taragadi aikhoigi club amalai GT meditation club haina structure naina bread work shore sanabga loinana meditation sida structure naina mamutana life oina tawama sida join the wirapa yagani link description natraka comment apsaramge DM the wiru aduga dongi wakhalase hena fansi